Manipur Police na chatliba tha sigi tang tarada Manipur Police ki Constable ani Yaona Meeoi mari WY tablet ke Konana Kangpokpi district ki Fagatkhre ngamkhre hairi Police ki paw magi matung ina Kangpokpi district ke Kangpokpi PS ki manung chana leiba National Highway 2 da Manipur Police gari achat awok sing check chathabada hairiba potlam sing asi fangba ngamkhiwani hairi Potlam sing asi ka Konana faraba Meeoi mari adudi Muhammad Zamir Khan chahi nimfugamanga Lilong Haureibi Makhalaikai Manipur Police ki Constable MD Juma Khan chahi kuntraganithoi Khetri Makhalaikai Imphal East Manipur Police ki Head Constable Muhammad Hafizuddin chahi nimfuganithoi Golapati amadi Samim chahi kuntragataruk Lilong Haureibi Laikai dagine Makoidagi WY tablet KZ taruka gram ama Potlam Singh puthok pushin tawda chanaba Winger MN03B0283 amadi Nissan Magnite MN08A 0877 Fagatkhre hari